Tamzari. ISTV Manipuri Pau Miling Tabi Punamapu Taram Noxari. Ngasi Maru Pauda. Manipurda Ebola and swine flu ngakthok naba Health Department chapchaba thabak lokhatli. Amadi BJP na Delhi election da maiti ki basi atai Rajniti Dol Singh punna wak tawkhibana ni haina BJP Manipur Pradesh ki General Secretary Ashwani Kumar na phongdokri. Pau sandok na pizari. Tamthiraba laina Ebola and swine flu asi Manipur da sandoraktanaba chapchaba thabak health services na Manipur Sarkar ki pautak matung ina akanba thabak lokhatli haina health services ki state epidemiologist kam State Surveillance Officer Dr. Khoirom Sasikumar Mangang na ISTV News ka unabada phongdorakli. Mahak na makhata na Ebola laina sandoraktanaba chaksin thorang lokhatpa oina mapalamdagi changlakpa miyoi sing more Ziri amadi Imphal Airport da Surveillance Center thamduna chaksin thorang lokhatli haina phongdorakli. Maugda Ziri da more da amasung Imphal Airport da ekoina Surveillance Center sing thamme. Haiba center sing si ngi amadam abjiki chingnaba yaba mi sin hek changakpagana aikoina magi history lore masagi temperature sim oleba kwa ola matungda masi normal oire hairagati man chatuiba destination sida koina thadu e aduga normal oitre hairagati masi mafam sida thammaga IDSP kamuna chalaga masi hospital amada identified hospital amada puraga koina Makhataba investigation toraga Ebola nade haimna singbusi lepna bu thorang thamme sumaina surveillance mechanism si khoina haukiba August dagi ngasi bausi chathadana leiri haujuk su chathari maside sida foreigner satret ka kuntrama thoigumba ma aikoi check tore anuga Manipur macha mapanda chatluba hasna singbu chatluba kwa outside the leiruba singsi chahum jamri amaga koi tore ana ngasi phawda IDSP hai Manipur ga IDSP sina kwa about 30,000 homes and hotel visits se koi tori Amaromda Dr. Sasikumar na swine flu laina ngakthoknaba district monitoring cell amadi state monitoring cell hangduna thabak lokhatle darkar oiba hidak langthak sing health services na mapalamdagi leiduna thamle haujik fawbagi oina Manipurda Ebola amadi swine flu na nabagi khudam amata fangdri haiki health director ki directives makhada koina state level da state monitoring cell ma hange district level sing the district monitoring cell ma hange anuka ekoina all private hospitals sing sida karigumba swine flu ne na singnaba casing la de padakta isolate to view anuka moiki seke throat swab sing si loraga ekoina test tongnabagi Delhi ta thana but facilitate tongni haba ma koi loin thohan kare ana koi health department na Hyderabad ta koi ki mi thadna lohal lore hidak se thungare adana hospital sing superintendent sing the section wa haire district level da koi monitoring cell hange state level da hange hidak lang thak thamma banina ai gi wakanda yamna mak natrasu kwa koi lokhat pa ya ba achamba step khati lokhat len khanje Ngarang Delhi gi election da BJP na maithibagi maramdi atai dol punamak amata oina wak tawkhibana maruoiba maramni adubu Delhi gi praja singna BJP da bot hadabagi changdi mamang election dagi percentage ita tade haina BJP Manipur Pradesh ki General Secretary Administration M Ashwani Kumar na paumi kharaga unabada phongdokre ngasi nitai pa chuthekta leiba mahaki office ta pangthokpa paumi singa unaba aduda mahangna makha taraduna BJP na maithibagi atopa maram sing palladuna BJP na Chief Ministerial Candidate Laukthokpada Delhi election numit kunrom da ngaiba amadi asoiba kharadagini masina party sida achoba parama tambire haiki maiti bisna kogi nan BJP ki force man je kogi collective ro na punsala kana BJP matom ga thena ki ba azza so barama man koi Delhi ki election na se jo handak tasema mati BJP party ko na de koi parama tamane election na mani koi to khidan overall confidence lai ruba to ko nam koi election ki campaign ki mechanism da koi na soi ba yo ke sung da koi highest level da national leadership na maduma andra ga review karo kani
State ama oidriba Union Territory amagi election da BJP na maithirabasu matungda lakpa atai state singi election da BJP gi downfall karisu lairoi Delhi ase Union Territory oibana center da BJP na lead tawriba NDA sarkar gi ayaba yaudana Chief Minister na kusira sida thabak tawba yaroi hainasu General Secretary Aswini Kumar na phongdokhi election asina BJP gi karmi singda karisu ninghanaba laite AAP su afaba sasanamadi corruption muthanaba thoglakpa party nina NDA government ka wakhalon manana sasan tawrakani haiki tungda lakadaba akoigi mikal se thadona ahongba leiroi maroina koi Bihar gi election lani athuma tamda mathangda West Bengal Assam singbusu lakani asida koi thadona koi ninghanaba tawroi madu asoibara kodimo loina koi khanana da koi national leadership na yamna fajana matam chana review tawraga matungda koi soidana khanrakani thadona BJP की सुंबा मतलब कि करा दिल्ली दमाई थी कि वैसे ना कोई देखो तो शॉर्ट बैक भी बंगामोय भारत पुथमोई सिंगना नुंगसिबा मदी चौखटपा पांबा लायोय खरबा लुचिंगबा सिंगना BJP लिंखलंबना ngasi भारतना अवांग बथाक यौबनी हाइना पार्टी सिग स्टेट प्रेसिडेंट TS चावबन फोंगदोखरे ngasi BJP Manipur Pradesh na sinduna nitaipa chuthekta laiba party ki office ta pangthokpa Pandit Din Dayal Upadayana laikhidabagi nifugataret suba madi sahid Modhumangol Sarmana laikhidaba chahi kun subagi thoramda mahang wafamasi phongdokhibani thoram adu da hana state president oiramba M Bhorot amadi Santi Kumar Sarma su saruk yakhi miyamna laikhidraba luchingba ani gi photo da laisu katuna ikai khunaba utkhi wangang khiba singna luchingba ani asi yamna chamba madi lairaba imungda hawrakpa Nyoi ngaktani luchingba ani na lauramba thaudang kaya singtharaduna BJP se ing lising maga chamapan marifuda lingkhacharabasu maru hunbadi lising maga chamapan kun manga dani haiki RSS oina awaba kaya thengnarakpada parliamenta wakat kaya phongdok pinaba leitabadagi BJS lingkhalaba matung BJP amuk form tawkhibani haiki TS saubana Malemda BJP gi matik maya sandokpa ngamlibasi Pandit Din Dayal na semlamba maru oiba principal manga da yumpham oibani phongtokhi magi matamda magi thinking manasung direk pokholba sai mathakte no haibede gen mi jengiwa 5 point commitment manga ka manga ai padana abo suko ko yati magi mapana ni ngasi bharat ngasi ore ba koi dollars akhi ba thimida abhabu ise magi mapana ni haibada pandita sigi mapana ni haibada tender haibani ko February gi tang kun manga da pangthokadoriba sanaroi singi numit ka mari leinana Huyel Lalong Manipur Thang ta Cultural Association mamangi chahida pangthokhibagum thang leiteng haiba amasung khausarol gi yengdamnaba pangthokani hairi yelhongai dagi leiraklaba thang leiteng haiba medi khausarol gi param sing yokhatnabagi pandamda hairiba yengdamnaba si pangthokadabani haina Huyel Lalong Manipur Thang ta Association na thadorokpa cherol amana khangalakli Imphal dagi hozai faubagi taxi service haunabagi matung inna USN gi General Secretary Joy Konthokjamna North AOC dagi lamthakre Ima kaithe lairembi luk hozai Assam amadi Manipur Interstate Taxi Service Welfare Association na pullaga Imphal dagi hozai fauba chengadaba taxi service haudokpa aduda IPSA gi President Johnson Elangbam Kanglamai gi President Y Larik Laima CLK gi Chief Advisor L Langdon ISTV gi Treasurer A Ranjit Maitai susaruk yakhi lamthabaga mari leinana Treasurer A Ranjit Maitai na ngasidagi Imphal hozai taxi service haudokpa asina mafam asida chatpada leiramba awabadu kokpa ngamlagani haiki Kanglamai gi President Lairik Laimana phongdokhibada hozai da leiba Manipuri singa taxi service asina lalon itik yauna hiram kyada naksinaba mari thamba ngamlagani haiki Manipuri tuan bada singi tami khak dana laiba orai sen pura mangga sobat piraga hai bagaris da apanba asoy angam lambi de kok lambai nang ketembang diu Ima kaithe lairembi lup hozai gi President Santi Babuna tongan balup Singapore laga hozai amadi Manipur gi marakta taxi service leiba asina hozai gi praja singna Manipur da laina lakpa ngamlagani haiki अखोई हजाई दा सिगुम खुदोंग जाबा अखोई लाखनबा खुदोंग जाबा अमदी इकोनॉमिकल अपलिफ्टमेंट तौनबगी थौदांग लौबिबसे अहाक लाइरेम बिलुकी ओइना आई याम हराउजै लोने लोना अखोई मयामबु मणिपुर लेबा मयाम प्रजाबु आइना UCM gi General Secretary Joy Konthokjamna Manipur gi praja singna hozai da laina chatpa ngambaga loinana lalon itik tawbada khudong saba phangalagani loinana Imphal amadi hozai da leiba Manipuri sing hena naksinaba mari thamba ngamlagani haiki Service asina mafam aduda leiba
business ke sector da amadi chathok chasing gi problem to asidagi solve to buga loinana miyamna hairiba gari chathok chasin asida miyam punna aikoi sajok pibinanaba aikoi gi side gi thamjari Manipur People's Army MPA gi Kunipan Subamapo Kumon Numit Manipur gi Manung amadi mapanda pak sana pangthokre Thoram maduda MPA gi General Headquarters Battalion Sing amasung Manipur gi mapana mani manungda leiba unit sing da su pangthoki haina lubasigi Director in charge sagehena thadorokba cherol mana hairi cherol asina Kumon Numit asigi mapung oiba thoram madu party sigi General Headquarters da pangthoki Thoram maduda Chairman MPA gi Chief of Army Secretary Health and Family Welfare DCC member GSO Singh Party gi Kadar Singh Army Officer Singh amadi atai lanmi singna saruk yakhi MPA gi Firal Daikai khumna utuna salute tawbaga loinana MPA gi isai sakpa minute ani tumina leptuna UNLF amadi MPA gi athaubi sing daikai khumna ba utpa MSC gi cherol pathokpaga loinana Manipur gi yawol ihau chakot hanaba amadi lanmi sing semgat sagatpagi matangda wafam kya phongdoknaki hairi TSQ da pangthokpa mapungoiba thoramda chairman na warol piraduna MPAC mangkraba Manipur gi ningtamba amuk hanna puraknabagidamak ningtam lalhauriba UNLF ki khulai paiba lanmi sanglu mathok tarakpadagi lingkhatkibani hairi MPAC miyamgini MPA na thawai fawba kathoktuna tawriba thabak khudimak miyamgi lawfam thokpat thodangni leibaki-damak ayawba thakta kathoktuna thabak tawri chahi 19 yeknabaga lan thingnarakpada MPA gi lanmi chahumgi mathakta thawai thakre amasung kayana soinaiduna hingli India gi lengak makhada awa ana khangminariba Asia lamdamgi ichin inaw oiba yawolu punamak chungsinnaduna Asia gi Regional United Front ama sembada MPA na achoba thodang lausi haina su chairman haiki hairi Manipuri nation haibasi lamdam asida khundaminariba purup punamakna semba nation amani apunba Manipur nation asigi apunba kholaw amasung pangalna lamdam asigi ningtamba purakani haibasi aikhoina matam pumbada thajana thabak tausi hairi Mamang chahi gi November gi tang kun mari da pangthokhiba UNLF ki chahi yankhai surakpa mapok kumon thoram numita thawaina pontha pi kraba athauba luchingba ahum mamadi athauba lanmi kunda lupna piba khwaidagi wang bai kai khumnaba utpa nongda lairen pakhangba mana amadi hera chandra mana pidunai kai khumnaba utkhre hairi nongda lairen pakhangba award pidunai kai khumnaba utkraba laikhidraba lukki mioi singadudi hodam ibomcha Elias mangang chahi nifumathoi apokpa nila chandra hodam leira Samong Priti Elias itaw chahi ni Fugutaret apokpa S Tomba Kamong Mesnam Laikai amadi Maibam Koibi Ukhong Sangdagini Atopa Hera Chandra mana piduna ikai khumnakraba lup asigi mioi kungi maming su khangalagdi Laikhidraba sing asina tawramba singthaningai oiba thabak singsu macha khaina khangalagli Joint Director District Veterinary Office Imphal East Porompat Laiba Dr. L. Dilip Kumar gi lamjing makhada Andro Veterinary Hospital gi staff singa khusamnaduna haukiba January gi tang 19 dagina February gi tang 8 fawba sa san hui hogdong kaya hidak kapthokpagi thoram chatharakiba adu mairing thelda loisinkhre hairi kem adu da hui hogdong punna chamapan ga humphuma thoida hidak kapthokhi hairi Kerala da chathariba kuntra ga manga suba National Games da rowing masana da tongan ba kanglupta sanagi medal ani amasung bronze medal lawrakraba Chandam Mayum Priya Thangjam Chauba amasung Ngarengbam Lakshmi amadi saruk yaruba sanaroi sing ngasi Imphal gi North AOC da miyamna harau tayamna okre individual amasung group da sanagi medal amadi bronze lawrakraba Ses Priya na phongdokhibada medal asina matam sangna honarakibadu mahai phangba oina lawi makha tabada pangthokadoriba tournament kayada hena medal lawduna lamdam asigi mingchat hena purakna bu hotnagani haiki hoi hana dum laigidana dum lai lai ye priya gi lai lai ne pang ne lai jeri koi February da senior gi ma tawne tawbudi man ko general ka ko Tagel Industrial State ta Sangai Water Storage Tank puthokli ba Lismart Industry gi mapu Monohar Mayung Gitaranjan Sarma da Delhi gi Gurgaon da base tawba Scores Counseling Service Private Limited na chahi asigi oina Scores Achiever Award lisingani gatara manga piragani Gitaranjan Sarma na chahi kaya gi mamang dagi Sangai Water Storage Tank puthoktuna tawrakiba thabak thorom kyabu sakhangbadagi Private Limited asina award asi pigedabani hairi Lagliba Mars ki tang kunmathoida New Delhi gi Janpat laiba Hotel Le Meridian da pangthokadaba kuntraga mapan suba Scores Samitta Award asi khusinagani thorom asida Finance Minister Arun Jaitley yauna saknai rabi kyana saruk yagani hairi
चांदेल डिस्ट्रिक्ट की कांगोईदा मणिपुर सरकार ने सेकमाई मल्टीपर्पज प्रोजेक्ट की मनुंग चन्ना सेकमाई तुरेलदा दाम सागलकपबु कमिटी अगेंस्ट कंस्ट्रक्शन ऑफ सेकमाई मल्टीपर्पज प्रोजेक्ट ना यानिंगदब फोंदोरकली अथोब मतमदा सरकार की मरी लेनब सिंगना मीडिंग चंगबिउ हाइरी ह्यूमन रिसोर्स इनोवेटिव फ्रंट ना हाइंगांग केंद्र की लौफम संगम हुमफुद्रा मंगा रोमदा मतम की मना मसिंग थादुना लमदम असिदा चाथोक हेंगतहन्नबा मदी सेमिटलोन की फिबम फगतनबा मना मसिंग थाबगी थबक माई पाकना चंगसिलगली ह्यूमन रिसोर्स इनोवेटिव फ्रंट ना मियोई निफु रोमदा मना मसिंग सिंग असी थाबदा चंग दरकार ओइबसिंग अमदी लौफम सिंग लेमना खोइदोक्तुना थबक असी पाखतहनबनी हाइरी फ्रंट असिगी वांगांगलोय सरचंद्रना अरेमबदा मांगदुना लेरिबा मफम क्या चानब महई मरोंग थादुना पोथोक हेना पुथोकनबा चांगेन तौबनी मसिना लमदम मसिदा वर्क कल्चर हेंगतहनबदा नतना मसाना मसाबु थबक पीबदा नतना सेंथोक लंबी अमदी पोथोक हेंगतहलगनी हाइरी अखोई हंदकी वैनदी डेमोन्स्ट्रेशन नि मरुवैना हाइंगांग केंद्रदा मफम तरुक खक्तनी अखोइना पाइखलिबजे मफम अममदा चौराना लौ संगम 35 गुंबगी चांगदा मफम तरुकनी पाइखचरीजे अखोइना पाइखचरीजे लौ संगम 30 गुंबनी पाइखलिजे मसिदगी पुथोरक पोटसिना अखोई मणिपुर सिदा खरदा वइसु मतेंग पांगब ngамगनी हाइबगी आशा अदा हौजिक लैरिबा संगमान मयाम सिना सुतागली मरुइबा पाउ अमुका ने पिजरी मणिपुर दा इबोला अमदी स्वाइन फ्लू ngakthoknaba हेल्थ डिपार्टमेंट चपचाबा थबक लौखटली अमदी बीजेपी ना दिल्ली इलेक्शन दा माइथी की बसी अतई राजनीति दल सिंह पुन्ना वाक तौखिबननी हाइना बीजेपी मणिपुर प्रदेश के जनरल सेक्रेटरी अश्वनी कुमार फोंदोखरे मिरेंग ताबिरिबा पुनमकु अमुका ने खुरमजरी।